มันไม่ใช่มาดูที่การกินมองนะฮะยังเป็นนารีเป็นไรนะมาคนเดียวเสียมากี่ไรนะสิคนเสียมาแต่ไม่มาว่าคนเสียมาแต่มาที่มาคุบบอกว่าที่มันนี่พงษ์ต่างกับใครอันทรายหายดีว่าไอ้เสียอาชีพก็ต้องช่วยข้างละไอ้กี่มันน่ะเป็นสิ่งไรมันน่ะเป็นสิ่งไรมีอันน่ะพ้นต่อทางโดยอาชีพมันโดยตันทัวร์บ้านเนี่ยกันทางก็พ้นต่อทางไปยาวอย่างแบบนั่งที่บิวส์พังกันนี่ไอ้กี่วิดีโอเสียมากะอีเจนมังที่กันนามังเองพากีตัวบ่อยก็ต้องพากีตัวมาตั้งมาทำซาเดอาชีพเนี่ยให้เนี่ยเสียอีช่างตัวเจ้ามุบังก็มีนะจ๊ะเนี่ยงานมาโกกันนี่มาจ้างเลยแบบไอ้จ่าภาษาจับมาจ้างกินน้ำสีเทาตัวเรียนในจ้าแต่อันนี้ขัดตั้งตัวนี้ใครนั่นนะไอ้แม่อาหารบางตัวได้คุยเจนแล้วบุยังบิดไปเชนเราเจชันแม่อันบุมันนี่มุกบางกินเจนแล้วได้ตารามเราเจอรีแต่แม่อันกินต้องงั้นสิดีอันนั้นก็มุกบางกันมาปุ่นอะไรงั้นสิก็มุกบางเฉยๆง่ายมากกทองบ้ามาโกกันนี่เลยเจอร์สิก็กาจาร์พูดประมาณเลยเจอร์โดยเฉพาะจงจักทิ้งโยมมาเลยเจอร์ส่วนที่สุดมาโกกันนี่มาเลยเจอร์ทราบว่าเขาหรือแกमैम पापा चैनल सब्सक्राइब तो भी लाइक तो भी मैम ओके मैम मम्मी नाले रे मम्मी से रुते ही लाग गया बनी दोना इचान पी का इगा wen lang minare ngasi video se हां ना mà lâu ai xin về đây Padi gom ni. Padi gom. Nyam kasi di kang nawa na. Nó cũng ngon đấy. Miam pajare đó. Rồi miam na isa ka pun mukbang tau biro hay là pun ngasih tau giờ đấy. Rồi miam sudah sudah like tau biro mo. Like. Comment juga jangan terlalu tan na. Không cho khô mấy người là xe Ai mà vậy nè, sao nó bị vậy? Mẹ này à? Mẹ mình lên đi ra hơn nữa. Đã bao đó. Biết không? Hảo. Ngasih di ako no pisu yaw dala ko mukbang se wakal ju yam nungai te aduh anh ngasih ai sabam ju miam na jing badana cái sunu ngai là mờ có malam dia coi miu ơi bây giờ cái đi nó mà hùn là ngang gì Asige maram de phada se ngara ke akhoi ge kisani rom mangna akhoi ge video ma ahan bada as kasar ge gokul ga bala ga thongle ka na video ma semak pane aba ahoi adu de angon da haida sema mi ko sem ge angon da haida sem ge bani hoi kai kai da do athi ba wahai wata kai ngang ki ba leite akhoi da adu matung da so video ka ma sem ge bani anh là tao ngoài tao bài bún nè, nào đấy là hai nghìn bài bún quả, anh đang video mất hàng galak bado,
ꯑꯁ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯚꯤꯗꯤꯑꯣꯁꯦ ꯊꯣꯛꯂꯛꯀꯦ ꯁꯥꯏꯠꯇ ꯑꯝꯇ ꯇꯥꯔ ꯌꯦꯡꯉꯣ ꯄꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅ ꯍꯥꯟꯅ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕ ꯂꯥꯏꯅꯥ ꯑꯃ ꯈꯪꯅ ꯔꯤꯜ ꯁꯦꯝꯕꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯤ ꯁꯦꯝꯕ ꯇꯥꯔꯦꯗꯅ ꯃꯇꯝꯗ ꯃꯥꯏ ꯃꯋꯥꯒ ꯇꯥꯕꯒꯤ ꯄꯨꯟꯅ ꯁꯦꯝꯕ ꯃꯇꯨꯡꯗ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛꯅ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯁꯣꯏ ꯍꯥꯏꯁꯦ ꯀꯩꯅꯣꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯩꯇꯕ ꯅꯠꯇꯦ ꯀꯣꯜ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯑꯁ ꯅꯣꯏꯕꯨ ꯑꯁꯦꯡꯕ ꯅꯣꯏ ꯇꯥꯟꯊꯣꯔꯛꯑꯕꯅꯦ ꯀꯥꯏꯅ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕ ꯃꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯇꯥꯔꯗꯤ ꯐꯖꯅ ꯆꯨꯝꯅ ꯁꯦꯝꯕꯤꯔꯛꯎꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯂꯩ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯔ ꯍꯪꯉꯦ ꯑꯁ ꯅꯣꯏꯗꯤ ꯌꯨꯇꯨꯕ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯂꯕꯅꯤꯅ ꯅꯣꯏ ꯑꯁꯦꯡꯕ ꯅꯣꯏ ꯇꯥꯟꯊꯣꯛꯑꯕꯅꯦ ꯀꯥꯏꯅ ꯀꯣꯜ ꯇꯧꯔ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯑꯁꯤ ꯀꯅꯥꯒꯤ ꯄꯨꯟꯁꯤꯗ ꯁꯣꯛꯄ ꯂꯥꯛꯀꯦꯁꯦ ꯅꯪꯒꯤꯗ ꯁꯣꯛꯄ꯭ꯔꯥ ꯑꯩꯒꯤꯗ ꯁꯣꯛꯄ꯭ꯔꯥ ꯃꯤꯁꯦ ꯖꯥꯔꯦꯅ ꯑꯗꯨꯝ ꯃꯉꯛꯁꯦ ꯑꯗꯨꯝ ꯅꯝꯊ ꯊꯝꯕꯁꯦ ꯑꯁꯤ ꯐꯠꯇꯦ ꯈꯪꯕ꯭ꯔꯥ ꯀꯅꯥ ꯆꯣꯞꯄꯤ ꯅꯪꯗꯤ ꯚ꯭ꯌꯨꯁ ꯐꯪꯈ꯭ꯔꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯏꯖꯠ ꯃꯥꯡꯗꯤ ꯀꯅꯥ ꯃꯥꯡꯉꯤ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯦ ꯐꯥꯒꯤ ꯇꯧꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣই ꯉꯁꯤ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯀꯅꯥꯝꯇ ꯉꯥꯡꯉꯨꯕ ꯈꯣꯠꯂꯨꯕꯁꯨ ꯂꯩꯇꯦꯀꯣ ꯉꯥꯡꯁꯨ ꯉꯥꯡꯉꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯤꯒꯤ ꯔꯣꯁ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯁꯤ ꯀꯔꯤꯝ ꯅꯠꯇꯦ ꯃꯥꯒꯤ ꯂꯤꯃꯤꯠ ꯄꯨꯝꯅꯃꯛ ꯂꯩ ꯌꯨ ꯊꯛꯄꯒꯤ ꯂꯤꯃꯤꯠ ꯂꯩ ꯆꯥꯛ ꯆꯥꯕꯒꯤ ꯂꯤꯃꯤꯠ ꯂꯩ ꯄꯨꯝꯅꯃꯛ ꯂꯤꯃꯤꯠ ꯂꯩ ꯑꯁꯦ ꯃꯥꯁꯦ ꯌꯥꯔꯦꯅ ꯑꯗꯨꯝ ꯅꯦꯠꯊꯔꯛꯄꯗꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯐꯦꯃꯤꯂꯤ ꯄꯥꯜꯂꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯂꯩ ꯏꯃꯥ ꯂꯩ ꯄꯥꯕꯨꯡ ꯂꯩ ꯄꯨꯝꯅꯃꯛ ꯂꯩꯔꯤꯅꯤ ꯏꯆꯥ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯂꯩꯔꯤꯅꯤ ꯑꯁꯤꯃꯛ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯦ ꯅꯣꯏꯕꯨ ꯁꯨꯃꯥꯏ ꯇꯥꯏꯅꯦ ꯀꯤꯁꯟꯏꯔꯣꯝꯅ ꯀꯩꯅꯣ ꯇꯧꯅ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁꯇ ꯁꯨꯃꯥꯏꯅ ꯍꯥꯞꯄꯩꯅꯦ ꯅꯣꯏꯕꯨ ꯀꯩꯅꯣ ꯇꯧꯔꯕ ꯈꯣꯠꯂꯕ ꯀꯥꯏꯅ ꯑꯗꯨꯝꯕ ꯋꯥꯍꯩꯗꯣ ꯑꯗꯨꯝꯕꯗ ꯇꯥꯅꯤꯡꯗꯦꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯖꯠꯇ ꯀꯌꯥꯝ ꯁꯣꯏ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯀꯩꯅꯣꯗ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯄꯗꯣ ꯑꯁꯤ ꯏꯖꯠꯁꯦ ꯑꯩ ꯍꯟꯖꯤꯟ ꯉꯝꯒꯗ꯭ꯔꯥ ꯑꯁꯤ ꯀꯣꯏꯁꯟꯁꯦ ꯑꯃ ꯍꯪꯅꯤꯡꯉꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯏꯁꯥꯒꯤ ꯂꯤꯃꯤꯠ ꯂꯩꯕꯅꯤ ꯂꯤꯃꯤꯠꯇ ꯁꯦꯝꯕꯤꯌꯨ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯑꯁꯤꯅꯤ ꯑꯩ ꯃꯈꯥꯁꯨ ꯇꯥꯅꯤꯡꯗꯦ ꯉꯥꯃꯩ ꯆꯥ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯥꯁꯦ ꯆꯥꯔꯔꯣꯏꯒꯦ ꯑꯩ ꯄꯨꯛ ꯊꯟꯒꯠꯂꯦ ꯕꯕꯥ ꯏꯟꯖꯥꯡ ꯈꯤꯇꯪ ꯂꯧꯒꯦ ꯆꯥꯎꯅ ꯃꯌꯥꯝ ꯉꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯆꯥꯡꯗꯦ ꯊꯥꯎꯅ
Cái này xong rồi. Được sao? Được sao? Không sao được. Được sao? Sao? Yang paling nga magkusang ang dala. Kaya nga wala, mayam si thao jam to na lihat din. Thao na. Kung sila kani. Tubot ni ba ay kung sila kani. Sao bây giờ mukbang kami na vậy? Nga mà cô cái gì mà trang đi bảo. Anh sao bây giờ chắc mà nó trang. Kita na si thao to lian ay cha dala. Ê, tôi thì cắt cái này cái nào thế nào? Nào đây là khi nó ngang bên đây có. Cái nói đi, mi mà cái phun xịt lại bị sai là số lượng bảy sẽ. Cái anh nói là thế cha thì số tuổi này có. Hay đặc tuổi này. À xong mama mà ba cái đó, xong mấy tao na mukba rồi tao ngao bên đây kia, cái nó mấy tao thua cái này hay đặc tuổi này bà. Aduh tuh hayang nung deh. Ma'am, sama sa lora ba nina? Ma'am, kanya na si. Bye-bye.